ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯃꯥꯈꯣꯏ ꯑꯃꯗꯤ ꯕꯣꯕꯣꯛꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯄꯨꯡ ꯌꯩꯕ ꯌꯥꯝꯅ ꯍꯩꯕ, ꯃꯌꯥꯝꯅ ꯄꯨꯡ ꯌꯩꯕ ꯑꯣꯖꯥ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯂꯨꯍꯣꯡꯕ, ꯑꯇꯩ ꯗꯦꯕ ꯀꯔꯃ ꯆꯠꯄ ꯃꯇꯝꯗ ꯃꯥꯒ ꯏꯁꯩ ꯄꯥꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯔꯥꯡ ꯍꯧꯖꯤꯟꯕ ꯑꯃꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯀꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯂꯕꯁꯨ ꯄꯨꯡ ꯌꯩꯕ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯦꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯝꯗ ꯍꯟꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯩꯈꯣꯏꯒ ꯕꯦꯁ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯒꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯈꯪꯖꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯣꯔꯛꯄꯗꯒꯤ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯈꯨꯟ ꯊꯪꯅꯕꯗ ꯅꯨꯄꯤ ꯀꯌా ꯑꯃ ꯃꯊꯪ ꯂꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯅ ꯍꯥꯏꯅꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏ, ꯐꯨꯕ ꯆꯩꯕ ꯀꯌా ꯑꯃꯁꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯈꯤ꯫ ꯏꯃꯥꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣꯛꯂꯨꯕ ꯇꯧꯗ꯭ꯔꯒꯁꯨ ꯄꯨꯛꯅꯤꯡꯗ ꯑꯉꯥꯡ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯈꯟꯖꯈꯤ, ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂꯒ ꯄꯣꯛꯄ ꯃꯆꯥꯗꯇꯗꯤ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯅꯤ? ꯑꯩꯗꯤ ꯑꯍꯟꯒꯤ ꯃꯆꯥꯅꯤ, ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛꯇ ꯊꯦꯠꯄꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯉꯝꯕ ꯅꯠꯇꯦ, ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯀꯅꯥꯅꯁꯨ ꯃꯤꯅꯝꯕ ꯉꯝꯗꯦ, ꯑꯀꯤꯕꯁꯨ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯒꯤ ꯋꯥꯍꯧ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅ ꯃꯥꯒꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯁꯥꯟꯅꯔꯝꯕ ꯎꯟꯅꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗꯕꯅ ꯁꯛꯁꯨ ꯑꯃꯠꯇ ꯈꯪꯅꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯛꯁꯨ ꯂꯣꯏꯅ ꯑꯣꯜꯂꯦ꯫ ꯑꯗꯨꯅ ꯀꯔꯝꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯑꯃꯠꯇ ꯉꯝꯅꯗꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗꯅꯤ꯫ ꯍꯥꯟꯅ ꯅꯨꯄꯥꯒ ꯇꯤꯟꯅꯔꯝꯗ꯭ꯔꯕꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯂꯕ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯣꯏꯅ ꯄꯨꯜꯂꯤ, ꯆꯝꯅ ꯑꯗꯨꯃꯛ ꯇꯤꯟꯅꯩ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯕꯤ ꯌꯥꯎꯔꯒꯅ ꯄꯤꯌꯔ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯎꯏ꯫ ꯇꯣꯉꯥꯟꯅ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯂꯒ ꯗꯦꯠ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯒ ꯀꯣꯂꯦꯖ ꯀꯥꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯒ ꯌꯥꯝꯅ ꯊꯤꯅ ꯈꯦꯠꯅꯩ, ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯃꯝꯅꯤ꯫ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯕꯗꯒꯤ ꯀꯣꯂꯦꯖ ꯀꯥꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯅꯤꯅ ꯇꯝꯂꯕꯗꯤ ꯀꯣꯂꯦꯖ ꯀꯥꯕ ꯐꯥꯎꯕ ꯇꯝꯃꯨ, ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯃꯍꯥꯎ ꯑꯗꯨꯁꯨ ꯂꯧ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯈꯛꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯍꯥꯛ ꯑꯗꯨ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯑꯃꯠꯇꯁꯨ ꯊꯤꯒꯠꯂꯨꯕ ꯂꯩꯇꯦ, ꯈꯪꯁꯨ ꯈꯪꯗꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯨꯔꯦ꯫ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯍꯧꯗ꯭ꯔꯕꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯄꯥꯝꯃꯨꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯍꯧꯔꯒ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯀꯥꯟꯗ ꯃꯌꯥꯛ ꯆꯝꯊꯗꯨꯅ ꯇꯣꯏꯅ ꯈꯟꯅꯔꯛꯄꯒꯤ ꯋꯥꯅꯤ꯫
ꯅꯨꯡꯁꯤꯅꯕ ꯍꯧꯕꯇ ꯉꯥꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯅꯤ, ꯅꯣꯡꯃꯇ ꯃꯁꯛ ꯎꯍꯧꯗꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯩ꯫ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯅ ꯈꯥꯏꯅ ꯇꯣꯉꯥꯟꯅ ꯏꯕꯥꯅꯤ ꯈꯛꯇꯪ ꯆꯠꯂꯒ ꯎꯅꯔꯨꯗ꯭ꯔꯕꯁꯨ ꯃꯌꯥꯝ ꯀꯣꯏ ꯀ꯭ꯂꯥꯁ ꯂꯩꯇꯕ ꯃꯇꯝꯗ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ, ꯑꯆꯥꯄꯣꯠꯁꯨ ꯑꯗꯨꯃꯛ ꯆꯥꯃꯤꯟꯅꯩ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯗꯨꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯃꯇꯝ ꯂꯦꯟꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯍꯥꯛꯇꯨꯁꯨ ꯑꯩꯅ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯂꯩꯐꯝꯅꯆꯤꯡꯕ ꯍꯪꯕ ꯃꯇꯝꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯃꯥꯅ ꯑꯁꯦꯡꯕ ꯍꯥꯏꯖꯔꯕꯁꯨ ꯑꯩꯅ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ, ꯃꯈꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯗꯨ ꯈꯪꯗꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯨꯝ ꯄꯥꯜꯂꯝꯂꯒ ꯍꯜꯂꯒ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕ ꯉꯝꯗꯦ꯫ ꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅ ꯃꯤꯡ ꯑꯗꯨꯝ ꯆꯨꯝꯅ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯍꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯦ꯫ ꯃꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ, ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯈꯤꯕꯗꯒꯤ ꯈꯥꯏꯅꯔꯒ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯎꯕꯁꯨ ꯐꯪꯗꯦ꯫ ꯄꯤꯛꯂꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯃꯆꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯍꯜꯂꯣꯏ, ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯡꯒꯨꯟ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯂꯩꯖꯔꯕꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯤꯗꯕꯅ ꯑꯩꯁꯨ ꯈꯪꯗꯕꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤ꯫ ꯏꯕꯥꯅꯤ ꯊꯨꯡꯅꯔꯕꯗꯤ ꯑꯩꯒꯤꯁꯨ ꯅꯤꯡꯖꯕ ꯑꯗꯨ ꯀꯥꯏꯔꯦ, ꯃꯈꯣꯏ ꯃꯃꯥꯒꯤꯁꯨ ꯋꯥꯁꯛ ꯅꯤꯡꯖꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯅꯗꯕꯅ ꯈꯪꯅꯗꯕꯅ ꯏꯕꯥꯅꯤꯃꯛ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯔꯤ꯫ ꯆꯦꯜꯂꯦ, ꯃꯇꯝ ꯈꯔ ꯐꯥꯗꯣꯛꯅꯔꯒ ꯆꯦꯜꯂꯨꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯃꯈꯣꯏ ꯃꯃꯥꯅꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯕ ꯃꯃꯧ ꯅꯨꯄꯤꯅꯤꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕꯗ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯇꯤꯚꯤ ꯌꯦꯡꯂꯒ ꯐꯝꯂꯤꯉꯩꯗ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯍꯥꯟꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯜꯂꯝꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯃꯇꯝꯗ ꯈꯪꯅꯕꯅꯤ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯉꯩ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯈꯪꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯨꯁꯨ, ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥꯅ ꯄꯣꯛꯄ ꯃꯆꯥꯗꯇꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯁꯨ ꯀꯥꯏꯈꯤ꯫ ꯑꯁꯤꯅꯤ ꯃꯤ ꯑꯃꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯎꯠꯇꯦ, ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯕ ꯅꯠꯇꯅ ꯃꯥꯏꯊꯣꯡꯗ ꯎꯠꯊꯣꯛꯇꯦ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕ ꯐꯥꯎꯕꯗ ꯃꯁꯛ ꯈꯪꯅꯗꯨꯅ ꯂꯧꯅ ꯂꯩꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯑꯣꯏꯕꯅ ꯁꯛ ꯈꯪꯅꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯊꯨꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯅ ꯂꯩꯅꯔꯒ ꯂꯧꯅꯕ ꯅꯠꯇꯦ, ꯁꯥꯒꯩꯁꯨ ꯄꯨꯟꯕ ꯅꯠꯇꯦ꯫ ꯆꯨꯝꯅ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯅꯁꯨ ꯈꯣꯡꯒꯨꯟ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯩ ꯑꯇꯣꯞꯄꯗ ꯆꯠꯇ꯭ꯔꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯑꯗꯨꯃꯛ ꯇꯧꯅꯔꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯅꯨꯄꯥꯒꯤ ꯃꯆꯥꯗ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕꯅ ꯃꯆꯥꯗꯁꯨ ꯃꯄꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯂꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯀꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯒ ꯋꯥꯈꯜ ꯇꯣꯉꯥꯜꯂꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯦ꯫ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯎꯕ ꯐꯪꯖꯔꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯊꯕꯛ ꯑꯃꯅ ꯂꯨꯍꯣꯡꯂꯛꯄꯒ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯩ꯫ ꯄꯣꯠꯆꯩ ꯄꯨꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯎ ꯑꯊꯨꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯏꯅꯦꯝꯄꯣꯛꯅ ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯗꯈꯤꯅꯥ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯅꯨꯄꯥ ꯉꯥꯛꯇ 2 ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯃꯝꯅꯈꯤ꯫ ꯑꯗꯨꯕꯨ
ꯈꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯪꯗꯕ ꯌꯥꯗꯕꯒꯤ ꯑꯩꯁꯨ ꯍꯪꯈꯤ꯫ ꯏꯅꯦꯝꯄꯣꯛꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡ ꯑꯇꯩꯗꯁꯨ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯕ ꯑꯍꯥꯟꯕ ꯇꯥꯕ ꯑꯣꯏꯅ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯑꯃ ꯏꯅꯦꯝꯄꯣꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕꯖꯥꯠꯅꯤ꯫ ꯏꯅꯦꯝꯄꯣꯛꯁꯤ ꯅꯨꯄꯤ ꯄꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯗꯒꯤꯅ ꯍꯧꯔꯒ ꯃꯧ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯃꯥꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯖꯩ, ꯄꯥꯝꯖꯩ, ꯃꯔꯝꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯗꯕꯒꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯕ ꯃꯇꯝꯗ ꯂꯨꯅ ꯍꯦꯛꯇ ꯇꯧꯏ, ꯑꯆꯥꯄꯣꯠ ꯑꯗꯨꯃꯛ ꯂꯩꯕꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯏꯅꯦꯝꯄꯣꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯒꯤ ꯃꯕꯥꯅꯤ ꯂꯧꯅ ꯂꯩꯅꯍꯜꯂꯅꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯌꯦꯛ ꯊꯨꯡꯅꯔꯝꯕꯗꯒꯤ ꯏꯅꯦꯝꯄꯣꯛꯅ ꯐꯅ ꯌꯥꯝꯅ ꯄꯥꯝꯂꯕꯁꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯗꯕꯗꯒꯤ ꯃꯕꯥꯅꯤ ꯂꯧꯅ ꯂꯩꯅꯍꯟꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯉꯣꯟꯗ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯕꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯀꯥꯏꯅꯕ ꯃꯇꯝꯗ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯒꯨꯝꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅ ꯂꯨꯍꯣꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯏꯅꯦꯝꯄꯣꯛꯀ ꯇꯥꯟꯅꯔꯒ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅ ꯂꯨꯍꯣꯡꯍꯟꯈꯤ꯫ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯎꯟꯄꯣꯠꯁꯨ ꯏꯅꯦꯝꯄꯣꯛꯅ ꯇꯪꯈꯥꯏ ꯑꯃ ꯄꯤꯕꯖꯥꯠꯅꯤ꯫ ꯃꯌꯦꯛꯀꯤꯗꯤ ꯏꯅꯦꯝꯄꯣꯛꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯑꯗꯨꯗ ꯐꯪꯗꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯅꯦꯝꯄꯣꯛꯅ ꯍꯟꯗꯛꯇꯤ ꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯟꯗ꯭ꯔꯦ, ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯑꯣꯏꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯈꯜꯂꯛꯎ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯃꯥꯅ ꯐꯅ ꯌꯥꯝꯅ ꯌꯥꯗꯕ ꯑꯣꯏꯔꯁꯨ ꯑꯗꯨꯃꯛ ꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯅꯤꯡꯗꯅ ꯆꯪꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯏꯅꯦꯝꯄꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ꯫ ꯆꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯆꯟ ꯃꯆꯦꯁꯤꯡꯅ ꯈꯨꯗꯩ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯗꯈꯤꯅꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨ ꯅꯠꯇꯅ ꯅꯤꯉꯣꯜ ꯄꯣꯛꯇꯕ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯡꯖꯕꯗꯨꯗ ꯑꯩꯁꯨ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯅꯔꯝꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯁꯛꯇꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯃꯥꯒꯤꯗ ꯑꯉꯝꯕ ꯗꯈꯤꯅꯥ ꯈꯔ ꯄꯤꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯝꯕꯅ ꯑꯩ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯔꯣꯏ ꯍꯥꯏꯕꯗꯨ ꯌꯥꯈꯤꯗꯦ꯫ ꯑꯩ ꯂꯥꯛꯂꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯣꯛꯈꯤ ꯍꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯀꯧꯏ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯃꯄꯥ ꯃꯃꯥꯒꯤ ꯃꯄꯥꯜ ꯇꯥꯡꯗꯨꯅ ꯍꯤꯡꯂꯝꯂꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯗꯨꯝꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯄꯥꯜ ꯇꯥꯡꯂꯒ ꯍꯤꯡꯕ ꯌꯥꯗꯕꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯣꯛꯇꯣ ꯊꯧꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯍꯧꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯏꯅꯥꯎꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯔꯛꯂꯦ, ꯑꯗꯨꯕꯨ ꯃꯧ ꯑꯅꯤ ꯂꯩꯕꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯟꯅ ꯆꯩꯅꯔꯛꯄ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯤꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯔꯝꯕꯒ ꯆꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯏꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏꯒ ꯆꯥꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯍꯟ ꯑꯣꯏꯖꯔꯕꯁꯨ ꯑꯍꯜ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯑꯗꯨꯃꯛ ꯀꯣꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯅꯤꯉꯣꯜ ꯁꯛꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯒꯗꯕ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯉꯝꯅꯕ ꯑꯗꯨꯃꯛ ꯄꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯨꯝꯗ ꯆꯠꯊꯣꯛꯑꯦ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯅꯃꯛ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯅꯤꯉꯣꯜꯁꯨ ꯅꯠꯇꯦ, ꯅꯤꯉꯣꯜ ꯁꯥꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯤꯛꯁꯜꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯐꯅ ꯂꯥ ꯑꯃ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯁꯨ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ꯫ ꯀꯅꯥꯅ ꯈꯪꯒꯅꯤ, ꯃꯇꯝ ꯑꯃꯗ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯔꯝꯂꯤꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯂꯩꯅꯔꯝꯂꯤꯕꯅꯤ꯫ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯃꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕ ꯃꯇꯝꯗ ꯍꯥꯟꯅ ꯅꯨꯡꯁꯤꯅꯈꯤꯕ ꯀꯧꯕꯅ ꯃꯕꯥꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫
ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯝ ꯈꯔ ꯂꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯟꯅ ꯑꯗꯨꯃꯛ ꯑꯥꯗ ꯆꯥꯏ꯫ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡꯗ ꯗꯈꯤꯅꯥ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯈꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯈꯛꯇꯒꯅꯤ꯫ ꯃꯕꯥꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯥ ꯂꯥꯛꯄꯗꯒꯤꯅ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯅꯦꯝꯄꯣꯛꯅ ꯑꯗꯨꯃꯛ ꯁꯦꯟꯅꯔꯒ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅ ꯅꯨꯄꯤ ꯄꯥꯝꯖꯕꯒꯤ ꯆꯝꯅ ꯈꯜꯂꯕꯁꯨ ꯃꯕꯥꯅꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯩꯁꯨ ꯂꯥꯛꯄꯇ ꯉꯥꯏꯔꯤꯕꯅ ꯃꯥꯒꯤ ꯆꯞ ꯆꯥꯕꯤ ꯑꯁꯦꯡꯕꯗꯨ ꯈꯪꯕ ꯉꯝꯗꯕꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯤꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯕꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯇꯣꯏꯅ ꯆꯪꯂꯛꯏ꯫ ꯇꯁꯦꯡꯅ ꯅꯤꯡꯉꯣꯜ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯅꯨꯡꯁꯤꯅꯔꯝꯂꯦ ꯍꯥꯏꯗꯨꯅꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯈ꯭ꯔꯕ ꯁꯥꯒꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯂꯕꯗꯤ ꯑꯩꯁꯨ ꯊꯋꯥꯏ ꯑꯁꯨꯛ ꯌꯧꯅ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯁꯛꯇꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯑꯩꯁꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯌꯨꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯊꯃꯣꯏꯗꯗꯤ ꯂꯥꯡꯇꯛꯅꯩ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯅ ꯌꯥꯝꯅ ꯀꯔꯤꯁꯨ ꯇꯧꯖꯗ꯭ꯔꯕꯁꯨ ꯑꯆꯝꯕ ꯑꯄꯪꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤ ꯏꯔꯥꯡ ꯑꯗꯨꯝ ꯌꯥꯎꯔꯛꯂꯒꯗꯕꯅꯤ꯫ ꯅꯨꯄꯥꯅꯕꯨ ꯍꯧꯔꯕꯁꯨ ꯅꯨꯄꯤꯅꯕꯨ ꯍꯧꯔꯕꯁꯨ ꯃꯕꯥꯅꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕꯅ ꯃꯤꯠꯇ ꯌꯦꯡꯅꯕꯗ ꯍꯥꯟꯅ ꯃꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅꯕꯨꯗꯤ ꯄꯥꯈꯠꯂꯤ꯫ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯨ ꯏꯄꯥꯝꯗ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯗꯦ, ꯃꯈꯣꯏꯅ ꯇꯥꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯁꯨ ꯆꯍꯤ ꯐꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯂꯦ, ꯏꯆꯥꯅꯨꯄꯥ ꯉꯥꯛꯇ 2 ꯑꯃꯨꯛ ꯁꯨꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯑꯩꯁꯨ ꯏꯄꯥꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏ꯫ ꯏꯃꯥꯈꯣꯏꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯏ, ꯊꯥꯁꯨ ꯊꯥꯖꯗꯦ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯥꯁꯤ ꯐꯥꯎꯕ ꯊꯥꯖꯗꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯈꯟꯖꯕꯅꯤ, ꯅꯨꯄꯤ 2 ꯂꯣꯟꯕ ꯅꯨꯄꯥꯒꯤ ꯃꯆꯥꯗꯇꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯅꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯊꯣꯛꯀꯗꯧꯔꯤꯕꯔꯥ, ꯅꯨꯄꯤ 2 ꯂꯣꯜꯂꯛꯀꯗꯧꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯏ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯐꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ, ꯅꯪꯁꯨ ꯌꯨꯝ ꯄꯥꯜꯂꯦ, ꯑꯗꯨꯅ ꯅꯕꯥꯅꯤ ꯀꯞꯊꯣꯛꯅꯕ ꯌꯥꯔꯦꯅ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯂꯩꯗꯨꯅ ꯃꯥꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯂꯩꯔꯕ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯑꯗꯨ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯆꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯆꯤꯟꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯇꯧꯍꯟꯅꯤꯡꯗꯕꯗꯨ ꯃꯥꯏꯊꯣꯡꯗꯣ ꯇꯥꯍꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯥꯁꯨ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯇꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯨꯝꯗ ꯂꯥꯛꯄ ꯑꯁꯤ ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯄꯥꯝꯗ꯭ꯔꯤꯕ ꯁꯤꯒꯨꯝꯅ ꯀꯅꯥꯅ ꯈꯪꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯝꯒꯗꯧꯔꯤꯕꯅꯤ, ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯤꯡꯉꯣꯟꯗꯧꯅ ꯑꯗꯨꯃꯛ ꯇꯧꯏ, ꯆꯪꯊꯣꯛ ꯆꯪꯁꯤꯟꯒ ꯇꯧꯔꯗꯅ ꯍꯥꯏꯗꯨꯅ꯫ ꯃꯤꯒꯤ ꯃꯆꯤꯜ ꯍꯥꯏꯕꯁꯤ ꯃꯦꯟꯕ ꯉꯝꯕ ꯅꯠꯇꯦ, ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯅꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝꯅ ꯇꯧꯅꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯝꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯥꯏ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯦ꯫ ꯏꯁꯥ ꯏꯊꯟ ꯈꯛꯇ ꯐꯥꯎꯕ ꯑꯗꯨꯃꯛ ꯏꯀꯥꯏꯖꯩ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯕꯨꯗꯤ ꯑꯗꯨꯃꯛ ꯀꯧꯔꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯧꯅ ꯇꯣꯏꯅ ꯃꯔꯛꯇ ꯂꯥꯛꯄ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯇꯧꯏ꯫ ꯇꯧꯕꯇꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯀꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯅꯄꯥꯝꯗ ꯆꯠꯂꯨ, ꯅꯣꯡ ꯉꯥꯜꯂꯒ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤꯗ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯩꯁꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯛꯁꯦꯟ ꯆꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯏꯅꯦꯝꯄꯣꯛꯇꯤ ꯃꯁꯥ ꯁꯣꯜꯂꯕꯅꯤꯅ ꯅꯪꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯋꯥꯒꯅꯤ, ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯂꯞ ꯏꯄꯥꯝꯗ ꯆꯠꯂꯨꯔꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯒꯦ, ꯄꯦꯟꯅ ꯍꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯅꯪꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯩꯒ ꯎꯅꯕ ꯐꯪꯗꯕ ꯑꯗꯨꯁꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯂꯝꯕꯗꯨꯁꯨ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔꯦ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯇꯝꯗ ꯎꯅꯍꯧꯗꯕ ꯑꯗꯨꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯏꯐ ꯐꯖꯕꯤ ꯃꯑꯣꯡꯗ ꯍꯥꯏꯔꯒ ꯍꯧꯖꯤꯛꯄꯨꯗꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯃ ꯅꯤꯉꯣꯜ ꯁꯛꯅ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯌꯨꯝ ꯑꯇꯩꯗ ꯑꯃꯠꯇ ꯊꯦꯡꯅꯗꯦ, ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕꯁꯤꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫